ꯃꯅꯤꯄꯨꯔꯗꯒꯤ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯗ꯭ꯔꯒꯁꯦ ꯃꯔꯨꯑꯣꯏꯅ ꯅꯝꯊꯈꯤꯕ ꯑꯃꯗꯤ ꯗ꯭ꯔꯒꯅ ꯂꯥꯏꯊꯣꯔꯛꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯃꯈꯣꯏꯕꯨ ꯍꯟꯊꯍꯟꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯎꯠꯄꯤꯕꯒ ꯂꯣꯏꯅꯅ ꯃꯣꯏꯗ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯧꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯗ ꯌꯥꯇꯥꯔꯒ ꯃꯌꯥꯝꯒꯤ ꯅꯣꯔꯃꯦꯜꯒꯤ ꯄꯨꯟꯁꯤ ꯑꯃ ꯍꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯑꯔꯥꯟꯕ ꯇꯧꯗꯕ ꯌꯥꯗꯕ ꯈꯨꯟꯅꯥꯏ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯍꯧꯔꯛꯈꯤꯕ ꯃꯤꯔꯣꯟꯁꯤꯡꯁꯤꯗ ꯇꯤꯟ ꯆꯪꯍꯟꯕ ꯌꯥꯗꯕ ꯆꯪ ꯂꯥꯎꯕ ꯈꯨꯟꯅꯥꯏ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯑꯩꯈꯣꯏ ꯀꯜꯍꯧꯗꯕ ꯌꯥꯗꯦ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯉꯁꯤ ꯁꯔꯨꯛ ꯌꯥꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯁꯨ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯁꯦ ꯍꯧꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯈꯔꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯂꯥꯟꯒꯤ ꯃꯇꯨꯡꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯦ ꯑꯥꯐꯇꯔ 3 ꯃꯦ 2023ꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯀꯝꯗꯧꯅ ꯃꯅꯤꯄꯨꯔꯗ ꯗ꯭ꯔꯒꯀꯤ ꯂꯂꯣꯟꯕꯒꯤ ꯆꯥꯡ ꯑꯁꯦ ꯍꯦꯟꯒꯠꯂꯛꯄꯅꯣ ꯐꯥꯕꯒꯤ ꯆꯥꯡꯁꯦ ꯁꯨꯛꯀꯤ ꯍꯦꯟꯒꯠꯂꯛꯂꯤꯕꯅꯣ ꯍꯥꯟꯅ ꯀꯃꯥꯏꯅ ꯇꯧꯔꯝꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯇꯥꯕ ꯊꯣꯛꯇꯕꯅꯤ ꯇꯦꯜꯂꯕ ꯆꯍꯤꯁꯤꯗ ꯗ꯭ꯔꯒꯀꯤ ꯂꯂꯣꯟꯕ ꯐꯥꯕ ꯒꯨꯝꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯨꯡꯁꯜꯂꯛꯄꯁꯤꯅ ꯑꯩꯈꯣꯏꯗ ꯃꯅꯤꯄꯨꯔꯗ ꯀꯪꯂꯩꯄꯥꯛ ꯄꯤꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯂꯝꯁꯤꯗ ꯗ꯭ꯔꯒꯅ ꯀꯌꯥꯝ ꯌꯥꯝꯅ ꯆꯩꯊꯦꯡ ꯄꯤꯕꯒ ꯍꯥꯏꯕꯁꯦ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗ ꯍꯦꯟꯅ ꯁꯣꯏꯅꯥꯏꯕ ꯑꯃ ꯂꯩꯁꯤꯟꯕꯒ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ ꯑꯗꯨꯅ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯍꯣꯠꯅꯕꯤꯗꯕꯗꯤ ꯅꯠꯇꯦ ꯍꯦꯟꯅ ꯍꯣꯠꯅꯕꯤꯔꯒ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯃꯅꯤꯄꯨꯔꯁꯤꯗꯒꯤ ꯀꯪꯂꯩꯄꯥꯛꯁꯤꯗꯒꯤ ꯗ꯭ꯔꯒ ꯍꯥꯏꯕꯁꯤ ꯃꯔꯨ ꯊꯛꯅ ꯃꯨꯊꯠꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯃꯁꯤꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯀꯣꯜꯅꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯅ ꯁꯔꯨꯛ ꯑꯆꯧꯕ ꯁꯔꯨꯛ ꯌꯥꯖꯒꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯇ꯭ꯔꯥꯐꯤꯀꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯆꯠꯆꯕꯅꯤ ꯁꯔꯀꯥꯔꯒꯤ ꯂꯣꯏꯁꯪꯁꯤꯡꯅꯁꯨ ꯋꯤꯛ ꯂꯣꯡ ꯑꯣꯕꯖꯥꯔꯕꯦꯁꯟ ꯃꯌꯥꯝ ꯑꯃ ꯆꯠꯊꯈꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯁꯨ ꯌꯥꯎꯖꯔꯣꯏ ꯃꯁꯤꯁꯤꯅ ꯌꯨꯅꯤꯌꯟ ꯐꯣꯔ ꯁꯣꯁꯤꯌꯦꯜ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ UST ꯍꯥꯏꯅ ꯊꯧꯕꯥꯜꯒꯤ ꯒ꯭ꯔꯨꯞ ꯑꯁꯤꯒ ꯊꯧꯕꯥꯜ ꯂꯥꯏꯟꯗ ꯂꯩꯔꯤꯕ ꯔꯦꯞ ꯄ꯭ꯔꯥꯏꯚꯦꯠ ꯔꯦꯞ ꯁꯦꯟꯇꯔꯁꯤꯡ ꯔꯦꯖꯤꯁꯇꯔꯠ ꯕꯣꯗꯤꯁꯤꯡ ꯄꯨꯟꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯇꯦꯡꯀꯣꯜꯒꯤ ꯌꯨꯅꯤꯠ 1ꯒꯤ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡꯁꯨ ꯌꯥꯎꯔꯦ ꯃꯈꯣꯏꯁꯨ ꯑꯌꯥꯝꯕꯅ ꯗ꯭ꯔꯒ ꯌꯨꯖꯔ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯑꯦꯛꯁ ꯗ꯭ꯔꯒ ꯌꯨꯖꯔ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯅꯤꯡꯉꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯌꯥꯎꯃꯤꯟꯅꯔꯤ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯃꯁꯤ ꯌꯨꯇ꯭ꯔꯁꯀꯤ ꯏꯅꯤꯁꯤꯌꯦꯇꯤꯚꯅꯤ ꯌꯨꯇ꯭ꯔꯁ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯃꯅꯤ 47 ꯔꯦꯞ ꯁꯦꯟꯇꯔ ꯔꯦꯖꯤꯁꯇꯔഡ് ꯔꯦꯞ ꯁꯦꯟꯇꯔꯒꯤ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯃꯅꯤ ꯌꯨꯅꯤꯌꯟ ꯑꯣꯐ ꯇ꯭ꯔꯤꯠꯃꯦꯟ ꯑꯦꯟड ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯑꯣꯐ ꯌꯨꯖꯔꯁ ꯐꯣꯔ ꯁꯣꯁꯤꯌꯦꯜ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯑꯃꯅꯤ ꯃꯔꯨꯑꯣꯏꯅ ꯊꯧꯕꯥꯜ ꯑꯁꯤꯒꯤ ꯃꯔꯝꯁꯦ ꯊꯧꯕꯥꯜꯁꯦ ꯌꯥꯝꯅ ꯚꯜꯅꯔꯦꯕꯜ ꯑꯣꯏꯕ ꯖꯒꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯌꯨꯅꯤꯌꯟ ꯑꯩꯈꯣꯏꯅ ꯐꯤꯜ ꯇꯧꯋꯤ ꯃꯔꯝꯗꯤ ꯃꯁꯤꯗ ꯅꯤꯁꯥ ꯐꯪꯕ ꯁ꯭ꯄꯣꯠꯁꯤꯡ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯔꯝꯒꯅꯤ ꯃꯦꯗꯤꯌꯥꯗꯁꯨ ꯇꯣꯏꯅ ꯌꯥꯎꯏ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯈꯪꯕꯅꯤ ꯗ꯭ꯔꯒ ꯌꯨꯖꯔ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯩꯈꯣꯏ ꯇ꯭ꯔꯤꯠꯃꯦꯟ ꯄꯤꯔꯤꯕ ꯉꯥꯛꯇꯅꯤꯅ ꯑꯩꯈꯣꯏ ꯑꯆꯥꯕꯁꯤꯡꯅꯆꯤꯡꯕ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯐꯖꯅ ꯈꯪꯕ ꯉꯝꯃꯤ ꯍꯥꯏꯔꯤꯕ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯁꯤꯟꯖꯕꯅꯤ ꯁꯤꯒꯤ ꯊꯧꯕꯥꯜꯗ ꯃꯔꯨꯑꯣꯏꯅ ꯊꯧꯕꯥꯜꯗ ꯑꯩꯈꯣꯏꯅ ꯐꯣꯀꯁ ꯇꯧꯖꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯤꯝꯁꯦ ꯑꯩꯈꯣꯏꯒꯤ ꯖꯦꯔꯣ ꯇꯣꯂꯔꯦꯟꯁ ꯇꯨ ꯗ꯭ꯔꯒ ꯁꯄ꯭ꯂꯥꯏ ꯁ꯭ꯇꯔꯦꯡꯊꯟ ꯗ ꯇ꯭ꯔꯤꯠꯃꯦꯟ ꯍꯥꯏꯕꯅꯤ ꯗ꯭ꯔꯒ ꯁꯄ꯭ꯂꯥꯏ ꯇꯧꯕꯁꯤꯗ ꯗ꯭ꯔꯒ ꯌꯣꯟꯊꯣꯛꯄꯁꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯀꯝꯃꯨꯅꯤꯇꯤ ꯁꯥꯒꯩ ꯅꯥꯇꯩ ꯀꯩꯝꯇ ꯈꯥꯛꯇꯕꯤꯗ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯄꯥꯟꯗꯝꯗꯨꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯤꯕ ꯄ꯭ꯔꯣꯁꯦꯁꯁꯦ ꯃꯁꯤ ꯁ꯭ꯇꯔꯦꯡꯊꯟ ꯇꯧꯒꯗꯕꯅꯤ ꯇ꯭ꯔꯤꯠꯃꯦꯟ ꯐꯖꯅ ꯇꯧꯕꯤꯒꯗꯕꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯗ ꯀꯥꯏꯔꯛꯄ ꯌꯥꯕ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯐꯦꯂꯔ ꯑꯣꯏꯕ ꯌꯥꯕ ꯊꯕꯛ ꯑꯝꯇ ꯇꯧꯔꯣꯏꯗꯕꯅꯤ ꯃꯔꯨꯑꯣꯏꯅ ꯁꯪꯁꯊꯥꯟꯁꯤꯡ ꯃꯌꯥꯝꯅ ꯈꯪꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯩꯈꯣꯏ ꯄꯟꯗꯤꯠ ꯄꯜꯂꯣꯏꯒꯦ ꯗ꯭ꯔꯒ ꯌꯨꯖꯔꯁꯤꯡꯁꯦ ꯐꯍꯟꯅꯤꯡꯕꯒꯤ ꯐꯥꯕ ꯅꯠꯇꯕ ꯐꯥꯔꯒ ꯃꯈꯣꯏꯁꯨ ꯀꯅꯥꯅꯣꯝꯗ ꯄꯤꯔꯒ ꯄꯩꯁా ꯐꯪꯅꯕꯒꯤꯗ ꯐꯥꯔꯒ ꯁꯦꯟꯇꯔ ꯀꯅꯥꯒꯣꯝꯗ ꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯂꯂꯣꯟ-ꯏꯇꯤꯛꯀꯤ ꯃꯑꯣꯡꯗ ꯗ꯭ꯔꯒ ꯌꯨꯖꯔꯁꯤꯡꯁꯦ ꯑꯣꯕꯖꯦꯛ ꯑꯣꯏꯅ ꯎꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯃꯌꯥꯝ ꯑꯃ ꯄ꯭ꯔꯣꯁꯤꯖꯔ ꯃꯌꯥꯝ ꯑꯃ ꯑꯟꯂꯣꯐꯨꯜ ꯑꯣꯏꯕ ꯑꯦꯛꯇꯤꯚꯤꯇꯤ ꯃꯌꯥꯝ ꯆꯠꯊꯔꯛꯄꯁꯦ ꯃꯁꯤꯅ ꯐꯔꯣꯏ ꯁꯪꯒ ꯍꯦꯜꯂꯒ ꯇꯣꯛꯀꯅꯤ ꯑꯗꯨꯅ ꯑꯐꯕ ꯃꯈꯜꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯅꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯁꯪꯁꯊꯥꯟꯁꯤꯡꯗꯣ ꯀꯩꯒꯨꯝꯕ ꯇꯧꯕꯤꯕ ꯌꯥꯎꯔꯒꯗꯤ ꯈꯨꯗꯛꯇꯒꯤ ꯂꯦꯞꯄꯤꯌꯨ ꯑꯄꯥ ꯑꯄꯨꯟ ꯇꯧꯕꯤꯒꯅꯨ ꯐꯖꯅ ꯂꯥꯏꯌꯦꯡ ꯊꯣꯛꯄꯤꯕ ꯐꯖꯅ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯕꯤꯕꯁꯤꯅ ꯑꯩꯈꯣꯏꯗ ꯃꯣꯡ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏ ꯏꯆꯥ ꯏꯁꯨꯁꯤꯡ ꯑꯐꯕ ꯑꯣꯏꯔꯛꯀꯅꯤ